Praise the Lord. I think about Horong yang biri bai chino mayam bungo Jesu Christ gi mingda kok nona khuram jari ngasi mayam gi mafamda bungo gi asengba puya bungo mahaki asengba Bible dagi wahi khara ai mayam gi mafamda share tawjage David na iba thagat isai pandu kulum doi dagi Psalm number 23 dagi ai mapui bungo wahi khara athok jage Thagat isai pandu kulum doi gi padama mapu ibungodi aibu senbi ba mapu ni aigi awat pa leite sinau sing ikoi bu senbi ba mapu ibungo sarga malem asibu senbi ba leise ma mapu ase nang aigi di senbi ba mapu ni maramaduna ikoi de ibungo mahagna awat pa mata lehin di haibasini makata na ai pajage mahagna aibu asang ba sanjabung singda ulhanbi atappa ising ichel mayada mahagna aibu chingbi ichil naw sing sidesida haibase asang ba sanjabungda mahagna ikoi ulhanbi hai yaw amagi punsida pumnaktagi nungaiba numit asidi kari oigani hana ngahtangi oina khantabi ichil naw sing mahagna yaw amagi punsida lottery फाव से मागी पर वक्त की नुआइबा मिट ओइगद्रा नत्रगा महाक फमदा फजाबा गाड़ी अमा लैबिरगदि महाक वक्त की नुआइबा मिट ओइगद्रा ओइरोइको वक्त की नुआइबा मिट याव अमगी हाइ तारगदि असंगबा संजाबुंगदा महाकु थम्बिबसे असिदगी हेना मागी पुसिदा नुआइबा मिट अदो लेररोइदम सिनाउसे मतौ असिगुमना इबुंगो महाकना अइखोइगी दमा asangba sanjabungda aikoi u thambiri haibasini mahakna aikoi gi yaw sen mapuni aikoina mahaki yaw oiribani aikoi yaw ama oina mahakna asangba sanjabungda aikoi thambiri bani ngasi sinausi asina takpati nang aibu mahakna matam chuppagi oina aphaba khakta khanbiduna aphaba mafamda thambi haibasini sinausi adu khaktan tana atappa ising mayada aikoi bu lehenbi haina haibadi aikoi bu matam chuppugi oina ingtha tapthaba punsi do mahakna khudol oina pinabi haibasini sinausi nang aigi punsida ingthaba leitaba oiba taragadi imo Jesu Christ gi mapaldagi mahaki ingthaba peace salom peace ado aikoi loksanjasi sinausi mahakna aikoi bu mahaki ingthaba marang kaiba ingthaba do aikoi de khudol oina pinabi makhata na ai pajage mahakna aigi thawaibu tekhalanbi mahaki minggidamak mahakna aibu dharma chenbagi lambida chingbi ibungo mahakna aikoi gi thawai asibu tekhalanbi hai haibadi restore tawbi haibadi ibungo mahakna taibang miwe basi ihan hana semakpa matamda ayol aran amatta yaudaba yamna asengba amakpa amatta yaudana semaki adubu taibang miwe bana haiba indabagi maramna taibang miwe bada ayol aran chalakhibagi maramna taibang pana se lekha tarakibani adubu ngasidi thajakraba ichinaw ikhoi gi damakta yamna nungaiba paw sidi karino haiba matamda ibungo mahangna ikhoi gi thawaibu amukhana tekhalanbi mana restore tawbi ahan ba taibang miwe ba semakpada mana amakpa leitna semakhibagumna ngasi nang ai thawaibu su amakpa mata lehenbi dre haiba sini aduga makhatana mahakna haibase mahaki minggidamak aikhoibu dharma chenbagi lambi aduda pubi hairi asina takpadi nang aigi thabakki mapalna nate nang aina kyamuk yamna aphaba thabak tawbagi nate mahakna mahaki minggidamak mahakna tawbi khiba Jesu Christ na cross ta nang aigi damakta sibi khibagi maramna nang aibu dharma chenbagi lambi duda ngasi jingbiri bani chi nausi
asina takpadi nang aingonda ngasidi imungo mahakna thajatkhibagi mapaldagi aikhoibu dharma chenbagi khudola do pinabi nang aina chaliba lambi ase ngasidi dharma chenbagi lambi ni he chinause asini mapu imungo yo haina aikhoibu takpibu kyata nungsiba imungo no aikhoigi performance aikhoigi thabak ase sinthabi deduna imungo jisu kristana mapong phaba thabak aduda yengbiraga aikhoibu dharma chenbagi lambi da ma chingbiring ase hallelujah praise the lord makhatana adum pajarake koi padamari da sumna hairi aina asibagi mamigi tampak phauduna chatlabasu aina phattaba amata kiraroi maramdi nahakti aiga loinari nahaki chai amasung chaisuna aibu themjinbiri chinau sing aji ekhoi se phattaba pau kya amana question duna leirabni phattaba corona gi pau igera ekhoi gi hana sunabagi pau bu oigera ekhoi gi phattaba meyam asina ekhoi bu question duna lei haibasini chinau sing adubu yamna nungaiba pau asidi karino hai matamda imu mahaki wahaina hairi ekhoi bu asibagi tampak phauduna sidesida haibase ko mapu imu gi wahaina haibase asibagi tampak phauduna chatlabasu aina hai haibadi asibagi tampak se ekhoi power ga chatkadawri ba koi chinause ekhoi mafam amada hojik nangliba covid-19 oigera any phattaba news oigera aside sida ekhoi stuck tawraga leigedaba natte mafam asida ekhoi khillaga mafam asida ekhoi mafam asida ekhoi thuraga leigedaba natte ekhoi power ga chatkadabne chinause ekhoi apu ibungona ekhoi bu loina biri ekhoi power ga chattori bise ibu mahang loina bibagi maramna ne chinause ekhoi amambagi tampak aduda ekhoi phauraga chatpa matamda phattaba amambagi yeknaba singna ekhoi bu laksindagi honarakpa matamda ibungo mahaki chai amasung chaisu aduna ekhoi bu ngakthok pigani maram aduna ekhoi amambagi lambi aduda chatpa matamda su ibungo mahaki chai amasung chaisu aduna ekhoi bu ngaksendigani yeknabuna ekhoi bu attack tawdagi honarakpa matamda su ibungo mahaki chai amasung chaisu aduna ekhoi bu ngakthok pigani haibasini sinausi maram aduna ekhoi kiningai amata leite ekhoi amamba kya ama ekhoi punsida laglabasu ekhoi phauraga chatkani haibasini hallelujah ichinau singda ina khanganjaning ba puning thogachaning ba sidi aduga makhatana pajarake aigi yeknaba singi mamangda nahakna aibu chakau bigani nahakna aigi kokta thau teibi aigi tengot pathok le yeknaba singi mamangda nang aibu imu mahakna chakau bigadawi asina takpadi nang aise lan ngamba mioi singni haibasini nang aise lan ngambagi maramna yeknaba singi mamangda imu mahangna chakau bigadawi lan ngamba bagumna yeknaba na ikhoibu manghan tandagi nang aigi testimony se manghan dadagi honarakpa matamdasu imu mahangna adu mai pakpa sungoi oheloi imu mahangna ikhoibu loina bibagi maramna phattaba singi mamangda ikhoibu imu mahangna chakau biraga ikhoibu ningthaugi macha amagumna misingi mamangda wang thangatpigani haibasini chinausi ikhoigi kokta thau teibigani haibasini ikhoigi kokta imu mahangna thau teibiraga ikhoigi tengkot thanna ikhoibu pijabigani hairi hallelujah ikhoibu awatpa mata lehenbiro imu mahangna kyata nungsiba upimu makhatana adum pajarake pada tarukta soidana afaba amasung lengdraba nungsibana itung ingani aigi punsigi numit singbum pumnamakta aduga aina mapu imugi yumda matam pumnamakki oina leijagani hallelujah aside sida aikoina ujaba phangbasi pada taruk sida aikoina yamna maru oiba poina ani khak uba phangi madudi kaino hai matamda aikoina hingingai matamda ahan bagi se hingingai matamdani ibungo mahaki afaba amasung lengdraba nungsibasina tung induna leigani hai aikoina hingingai matamda aigi punsigi numit singbum pumnamakta haibase asigi arthadi sigi wahan thokti aikoina hingingai matamda ibungo mahaki nungsiba lengdraba nungsiba sina aikoiba matam chappada tung induna leigani hai adugi hek makhada aduga aina mapu ibungogi yumda matam pumnamakki oina leijagani asina takpadi aigi thawaina hakchanga khainaraba matungdasu aigi thawai aduna ibungo mahaki yumda lengdana matam chupagi oina leigani haibasi asidagi aikoina uba phangjaba sidi
ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯖꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯅ ꯐꯪꯖꯕꯁꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯒ ꯁꯔꯒꯗ ꯆꯠꯄ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯁꯔꯒꯗ ꯆꯠꯄ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗꯁꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯃꯔꯥꯡ ꯀꯥꯏꯕ ꯄꯨꯟꯁꯤ ꯐꯪꯖꯒꯅꯤ ꯁꯤꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯂꯣꯡꯕ ꯅꯥꯏꯗꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯅꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯐꯕ ꯋꯥꯄꯥꯎ 데빗ꯅ 이바 타겟 이세 어느 꿀훈도이되게 어두고 ng사이ꯗꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝ 이봉호 ꯃꯍꯥꯛꯀꯤ ꯕꯣꯔ 이봉호 ꯃꯍꯥꯛꯀꯤ blessing ꯃꯌꯥꯝ ꯑꯁꯦ ꯀꯔꯝꯕ ꯃꯇꯝꯗ 100% ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯄꯨꯡ ꯐꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯄꯗ ꯑꯃꯗ ꯌꯥꯎꯗꯨꯅ ꯂꯩꯔꯦ ꯄꯗ ꯑꯃꯗ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏꯁꯨ ꯄꯥꯖꯈ꯭ꯔꯦ ꯄꯗ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯖꯒꯦ ꯃꯄꯨ 이봉호ꯗꯤ ꯑꯩꯕꯨ ꯁꯦꯟꯕꯤꯕ ꯃꯄꯨꯅꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯃꯄꯨ 이봉호ꯗꯤ ꯅꯪ ꯑꯩꯒꯤ ꯁꯦꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯤꯅꯤ ng사ꯏꯗꯒꯤ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕ ꯍꯧꯕꯗꯒꯤꯅ ꯑꯔꯣꯏꯕ ꯐꯥꯎꯕ ꯕꯣꯔ ꯄꯨꯝꯅꯃꯛ 이봉호 ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪ ꯑꯩꯅ 이봉호 ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯤꯕꯨ ꯅꯪ ꯑꯩꯒꯤ ꯁꯦꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯖꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯂꯣꯠꯅ ꯍꯥꯏꯖꯅꯤꯡꯕꯁꯤꯗꯤ 이봉호 ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯊꯥꯖꯕ ꯑꯁꯤꯗ ꯍꯥꯏꯔꯤꯕ 이봉호 ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯕꯤꯕ ꯑꯁꯦ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ 이봉호 ꯃꯍꯥꯛꯅ ꯀꯜꯚꯥꯔꯤ ꯀ꯭ꯔꯣꯁꯇ ꯆꯍꯤ 2000ꯒꯤ ꯃꯃꯥꯡꯗ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯂꯣꯏꯅ ꯊꯧꯔꯥꯡ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯍꯪꯕꯖꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯅꯪ ꯑꯩ ꯉꯁꯤ 이봉호 ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯔꯤꯕ꯭ꯔꯥ ꯌꯦꯡꯂꯤꯕ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ 이봉호 ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯕꯣꯔ ꯍꯩꯊꯕꯤꯕ ꯑꯣꯏꯔꯁꯅꯨ 아멘